Nongdrembana hairakliba waduma magi loinabi tamphana pumnamak pangthokpa loikhri. Tampha tapna mapuribabu yengduna hairai. Tama, haigumnai khai bungosi ibe mayari mabu mahakna yam khanjaba nungsijaba jani. Adu gyongna nupiduna lapthokninglaba hontokpiramlaba adu phawa mahakna ngamdana hek naksenuriba soidana oiramkane. Nongdremba nokfe tawraduna hairai. Hey Ramama, nungsiba haibase phana haisaba wani hekta nungsiro yadabani ko nangsu madam koina manglore adubu nungsiba haibaduna phajin khiduna aina nupi to payen khidaba natro masini nungsiba haise adubu ibe mayari magi mabukningda kari khalliba haibadu su urudana hekta makoina khanjin basu lodori bani tamphan doklai yarise angang khaido makok ngauram nagani ahana matalai busunate ichemsi lei silembido masala yingduna leiribani chana batawse tama oiningbo oirasanu khoisu yawruraga khangba haibadune asi hainaraduna nongdremba madi tamphado selsing adu puraduna yairi magi mayum mai kai panglaklei asomda lalei bana yairi ma da harai kamdosigi yai makoina ikhoida tharakani haibe address adusu hauji phawtaraktre ngasigide nomichu tare oidobo mandre tharakani haibagi thajabasu leitre aikhoise hayeng oina chatpada mata doroba male moisu aikhoida thaoina tawgiyauna tawba ma yauri ahan ani dubo kamdoramgane othonu matha sagadori da tawrisa yeri mama thoi nungai tan hairi khoi mungsina kanada kari lalurabana ai khamdre asumna he awaba ta halibase ai kose puba ngamdre karigino moina asuk yam dai khoi mungsida yetpiri basiba lalaiba yeri magi matau yengba ngamdraduna themjelai yarisi yarima ai shu yam leiri basidi karigino nangna atuk yamna bukning sonthari baduba mibu hekta hatpasu yaponte kaishu tawroise riki su yarima da onchingduna harai yarima nang mi tinabada punbada kharaga hena jeksina loinaba tinaba darka oi aina chinaba wa kharasu lei phare adu kono wari da fajana sarase ima se madi pabangbu soida ngamdanaba hana tawkisi as khamdre mathasa sutani sarase yeri mama thoidi yamna nungai jedrei pausi mahakna mama se lei shilembi dadi tahandribani mama si lei shilembi do makoi gi yum atopa aduda mi thamduna seba tohanduna layeng halibani lalaiba yeri ma da onchinduna harai yeri ma handak nangonda treat company haina jingnaba thabakse kari leke nengsingo oibiya ba kari no haibadu khanase maduda pabungo ima shoigi mari makhongsa kita do isu khangadori bani yeri ma leiri ba mayam duda adumak hairai aimonda de karisu akan batridan lakiba karisu laite aina khangba phawbada aigi jewelry house lakiba 5 lakhs ke dima letter aduna tala adubo aigi babung haina aingonda losinba atopo wafam leirabra haibadi aisu khamdre Ricky ngayam khantaraga leleiba madi yairi madhari noyanisu munna tabiu aigi pungni yam chinaba wafam amalere hoi aina khalibasa chada chamada chama chungani habidi leite adubu masisu oibiaba wafam singi manungda adumakti chani aigi wakhaldade lalaiba Ricky hairakliba wadada sat hangjilai hayo Ricky nangi wadusu aikai punna khandaraga yangsi oiba oidaba haibadudi nangna soinasu hekta haiba ngamu wafam nati adubu nangna chingnariba wada yairi maga mari leinarabati tase lalaiba na hairakliba wafam aduda Ricky sorama sangna hontaraduna hairai atai nate matam pumbada imungsida yeknaduna lakraba magi hakdakta mishimina phau yaukra iche hireimada hatkiba Robert Puni aina chingnaribase mag hauji police na wanted lautuduna mirot oiduna leiri
ꯐꯅ ꯊꯤꯔꯕꯁꯨ ꯃꯍꯥꯛ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯏꯃꯨꯡꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯇꯥꯔꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯆꯤꯡꯅꯩ꯫ ꯃꯁꯤ ꯑꯣꯏꯊꯣꯛꯇꯕ ꯋꯥꯐꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯌꯥꯏꯔꯦꯝ ꯑꯗꯨ ꯔꯤꯀꯤꯅ ꯔꯣꯕꯔꯠꯀꯤ ꯃꯃꯤꯡ ꯍꯦꯛ ꯄꯜꯂꯛꯄꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯃꯄꯥꯟ ꯊꯣꯔꯛꯂꯤ꯫ ꯀꯔꯤ? ꯔꯣꯕꯔꯠ? ꯆꯨꯝꯒꯅꯤ, ꯁꯣꯏꯗꯅ ꯆꯨꯝꯒꯅꯤ꯫ ꯅꯨꯄꯥ ꯊꯣꯛꯅ ꯐꯣꯡꯅ ꯁꯤꯡꯅꯕꯗꯤ ꯉꯝꯗ꯭ꯔꯒ ꯑꯁꯣꯟꯕ ꯑꯍꯟꯈꯩꯗꯨꯗ ꯇꯥꯏꯅꯕ꯫ ꯃꯤꯔꯛ ꯃꯤꯆꯤꯟ ꯊꯤ꯫ ꯅꯪꯕꯨꯗꯤ ꯌꯥꯏꯔꯦꯝꯒꯤ ꯏꯈꯨꯠꯁꯤꯃꯛꯅ ꯍꯥꯠꯀꯅꯤ꯫ ꯂꯂꯩꯕꯅ ꯌꯥꯏꯔꯦꯝꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯔꯣꯕꯔꯠꯁꯨ ꯑꯣꯏꯁꯅꯨ, ꯑꯇꯣꯞꯄ ꯑꯃꯁꯨ ꯑꯣꯏꯁꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤ, ꯔꯤꯀꯤꯁꯨ ꯂꯩꯔꯤ꯫ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯇꯧꯗꯨꯅ ꯔꯣꯕꯔꯠꯀꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯔꯤ꯫ ꯌꯥꯏꯔꯦꯝ ꯇꯞꯊꯔꯗꯨꯅ ꯍꯪꯂꯛꯏ꯫ ꯍꯥꯏꯕꯤꯔꯣ ꯗꯗꯥ꯫ ꯂꯂꯩꯕ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯨ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯔꯣꯕꯔꯠꯅ ꯑꯣꯏꯔꯝꯂꯦ ꯍꯥꯏꯗꯅ ꯈꯜꯂꯁꯤ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯏꯃꯨꯡꯁꯤꯗ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯔꯤ ꯍꯥꯏꯕꯁꯤ ꯂꯥꯟꯒꯗ꯭ꯔꯥ? ꯑꯩꯈꯣꯏꯒ ꯅꯛꯅꯕ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯕꯅ ꯃꯗꯨ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯇꯔꯥꯏꯅ ꯍꯦꯛꯇ ꯉꯝꯕ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯌꯥꯏꯔꯦꯝ ꯂꯂꯩꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯈꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯇꯁꯦꯡꯅꯃꯛ ꯏꯃꯥꯁꯤ ꯑꯃꯗꯤ ꯄꯥꯕꯨꯡ ꯑꯁꯤ ꯔꯣꯕꯔꯠꯅ ꯐꯥꯖꯤꯟꯕ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ? ꯃꯌꯥꯝ ꯃꯍꯩ ꯃꯥꯒꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯛꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨ ꯇꯧꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯅꯣꯡꯗ꯭ꯔꯦꯝꯕ ꯑꯃꯗꯤ ꯇꯝꯐꯥꯁꯨ ꯌꯧꯔꯛꯂꯤ꯫ ꯑꯍꯜ ꯑꯅꯤꯗꯨꯅ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯏꯔꯦꯝꯗꯤ ꯃꯃꯥꯏꯗꯨ ꯅꯣꯡꯈꯠꯄ ꯉꯝꯖꯗ꯭ꯔꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯃꯥ ꯏꯕꯦꯝꯃ ꯇꯝꯐꯥꯒꯤ ꯃꯃꯥꯡꯗꯅꯤ ꯃꯍꯥꯛꯅ ꯏꯀꯥꯏꯔꯤꯕꯁꯤ꯫ ꯕꯖꯥꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡ ꯏꯀꯥꯏꯕꯁꯨ ꯍꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯤ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯕꯗꯤ ꯐꯖꯗꯕ ꯑꯣꯏꯔꯕꯗꯨꯗ ꯌꯥꯏꯔꯦꯝ ꯑꯗꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯊꯧꯅꯥꯁꯤꯡꯗꯨ ꯈꯣꯝꯖꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ꯫ ꯇꯝꯐꯥꯗꯤ ꯋꯥ ꯉꯥꯡꯗꯦ꯫ ꯅꯣꯡꯗ꯭ꯔꯦꯝꯕꯗꯤ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯗ꯭ꯔꯦꯝꯕꯗꯨ ꯁꯣꯐꯥꯗꯨꯗ ꯐꯝꯊꯩ꯫ ꯇꯝꯐꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯑꯣꯏꯔꯞꯅ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯗꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯂꯩꯕ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯔꯕꯗ ꯃꯃꯥꯒꯤ ꯁꯛꯐꯝꯗꯨ ꯁꯥꯎꯔꯦ ꯍꯥꯏꯕ ꯈꯪꯏ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯅꯣꯡꯗ꯭ꯔꯦꯝꯕ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯂꯂꯩꯕ, ꯄꯩꯁꯥ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯄꯨꯔꯛꯂꯕꯅꯤ꯫ ꯄꯩꯁꯥꯗꯨ ꯏꯕꯦꯝꯃ ꯌꯥꯏꯔꯦꯝꯗ ꯁꯤꯟꯅꯔꯝꯂꯣ, ꯑꯗꯨꯒ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯁꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯂꯩꯕ ꯐꯠ ꯌꯦꯡꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯄꯥꯕꯨꯡ, ꯑꯩꯅ ꯍꯟꯈ꯭ꯔꯒ ꯀꯅꯥꯅ ꯊꯕꯛ ꯑꯁꯤ ꯆꯦꯜꯍꯧꯒꯅꯤ? ꯀꯔꯤꯒꯤꯅꯣ ꯄꯥꯕꯨꯡꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄꯩ ꯋꯥ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯇꯝꯐꯥ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯛꯆꯦꯜ ꯄꯤꯛꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯣꯏꯖꯕ ꯊꯤꯔꯤꯕꯁꯤꯕꯣ? ꯏꯃꯥꯒꯤ ꯃꯤꯠꯇ ꯉꯁꯤꯁꯨ ꯁꯪ ꯎꯏꯌꯦꯅꯦ ꯃꯥꯒꯤ ꯂꯂꯩꯕ꯫ ꯌꯥꯏꯔꯦꯝ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯃꯄꯤ ꯁꯤꯟꯊꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯌꯥꯔꯦ ꯂꯦꯞꯄꯤꯔꯣ꯫ ꯋꯥꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯤꯔꯒꯅꯨ꯫ ꯆꯨꯝꯃꯦ, ꯄꯨꯝꯅꯃꯛ ꯑꯩꯅ ꯂꯥꯟꯈꯤꯕ ꯉꯥꯛꯇꯅꯦ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯦ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯍꯩꯅ ꯏꯀꯥꯏꯕꯃꯨꯛ ꯄꯤꯕꯤꯔꯒꯅꯨ꯫ ꯑꯩꯒꯤ ꯏꯃꯥꯁꯤ ꯄꯥꯕꯨꯡꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯒꯤ ꯗꯥꯏꯇ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯑꯩ ꯀꯅꯥꯗꯒꯤꯁꯨ ꯃꯇꯦꯡ ꯂꯧꯖꯔꯣꯏ꯫ ꯏꯃꯥ, ꯗꯗꯥꯁꯦ ꯄꯨꯔꯒ ꯍꯟꯕꯤꯈ꯭ꯔꯣ, ꯑꯗꯨꯒ ꯄꯩꯁꯥꯁꯤꯁꯨ ꯅꯆꯥ ꯂꯧꯖꯔꯣꯏ꯫ ꯂꯂꯩꯕ ꯁꯥꯎꯅ ꯂꯥꯎꯔꯛꯏ꯫ ꯌꯥꯏꯔꯦꯝ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯋꯥꯗꯨ ꯌꯥꯝ ꯉꯥꯡꯂꯤꯕꯗꯣ? ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯅꯪꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯍꯧꯔꯒ ꯑꯩꯅ ꯊꯃꯣꯏ ꯄꯥꯟꯗꯕꯒꯨꯝ ꯅꯪꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯀꯗ꯭ꯔꯅꯦ? ꯃꯗꯨꯒꯤ ꯊꯧꯅꯥꯗꯣ ꯏꯐꯝꯗ ꯂꯩꯇꯦ ꯌꯥꯏꯔꯦꯝ꯫ ꯇꯝꯐꯥ ꯁꯥꯎꯔꯞ ꯈꯣꯟꯖꯦꯜ ꯈꯔ ꯀꯜꯂꯞ ꯍꯥꯏꯔꯛꯏ꯫ ꯂꯂꯩꯕ, ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯥꯏꯔꯤꯕꯗꯣ? ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯃꯥꯅꯄꯥꯗꯒꯤ ꯅꯪꯕꯨ ꯍꯟꯖꯤꯟ ꯑꯋꯥꯕ ꯄꯤꯔꯤꯕ ꯁꯣꯛꯍꯜꯂꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯤꯆꯪꯗ ꯋꯥ ꯉꯥꯡꯕ? ꯅꯪ ꯌꯥꯏꯔꯦꯝꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯍꯨꯟꯗꯣꯛꯂꯝꯕꯁꯨ ꯉꯝꯗꯧꯔꯤꯅꯦ? ꯅꯨꯡꯁꯤꯔꯝꯃꯤ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨ ꯑꯩꯅꯁꯨ꯫ ꯃꯗꯨꯃꯛꯅ ꯏꯃꯥ ꯑꯣꯏꯒꯦ ꯍꯥꯏꯗꯨꯅ ꯍꯧꯗꯣꯛꯅꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯃꯍꯥꯛꯅ ꯕꯖꯥꯔꯗ ꯅꯪꯕꯨ ꯅꯁꯛ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯪꯕꯨ ꯐꯨꯍꯟꯈꯤꯕ꯫ ꯃꯤꯌꯥꯝꯅ ꯅꯪꯕꯨ ꯅꯨꯄꯤꯗ ꯃꯈꯨꯠ ꯁꯥꯡꯕ ꯑꯣꯛꯇꯕ ꯅꯨꯄꯥ ꯑꯣꯏꯅ ꯎꯅꯈꯤꯕ꯫ ꯅꯍꯥꯛ ꯀꯥꯎꯔꯕ꯭ꯔꯥ? ꯑꯩꯅ ꯃꯍꯥꯛꯀꯤ
Makong pai ki de kha khaki bana cha. Ngasi nang ki pabung ga ai ge na yum si da khonggo tarak li besai. Nang na khoi da haimen ba ki de. Madu na tra ba de khoi khari silak la. Ricky hoi nen chi hoi so wa ma tangang basungam jai. Ma khoi su yeri mana lali hai basi khang li bani. Adu bu Ricky yeri mana tawri ba bom basi lalai babu yeri mana thamoi sing na nusi jabegi ni hai ba khang li bani na tumin na leisin bangam tra tu na hai re. Ima babong chumme saupam se thoi. Ai gi cha ka ka da sorok da bani na. Adu bu ima babong yeri ma ga lalai ba ga thamoi sing na khang na je hai ba su ima si oi su hana khang bi ri ba du ni. Adu oi ra ba du kari de gi yeri mana lalai ba de gi lap thok ning li ba no hai ba du maram du ti do piyo. Maram chara ba de matam pumba gi oi na babong hoi gi cha lalai ba bu yeri ma gi mit mang da chaw na lu hong biyo. Tam pha sat wa du ok la du na kham ai. Ibungo ai ibungo bu kana no hai ba di khang ja de. Adu bu seng na dum hai gi. Masi da wa sa koi to koi sin taw du na achum ba sak na ba gi thabak adu su ta sin na tali. Ai di icha gi yeri ma ka sinuk sin hai ba ai koi su khagi. Adu bu ai gi cha na de ibe ma yeri ma gi thamoi sok na ba thabak taw ba imi tang ni ngasi phaw ba utri. Matam pum na mak ta yeri ma na ai gi cha si da ut ki ba ngak ta ni. Ai gi wa pham si da kana na su la le hai du na chen ba su ya. Maram de sakhi hai bo ai ni. Ai gi mit mang ta ni. Atopa ahen ba pam laga mi bu karok pa hai ba maram ase na tana atai kari oi ni. Icha gi su wate nupi hai na sing la ba loi re. Yeri ma tap na ma kut lo na du na lalai ba da hai re e. Dada ai dada da kut lo na du na hai jare. Dada ima pabang bu pu du na han be kro please. Lalai ba sat ma ma de ma pabang da on chin du na hai re e. Ima pabang ai yeri ma bu sigumba luraba matam sida hundok tuna thanamba ai punchi da ngamla ima ja piramlo ai kol hoki ge tampha ma chabu ying tuna hai ai adu oirabadi yeri mana nangbu kari gi mirai ribano kari gi nangbu hanjin asok apa nang hale bano haibado sing na khoi da helo samna hairabada nangbu nushiri haibada khoi da olo yeri mama mitta gi ma pita na hai ai ima ai punchi gi yum su panjara aina dadagi matungsu isagi kana ba yeng laga chatpasu tawjara dadabu ima hoina lohongani takpirebada madu ma pangthokpiyo ai ta sengna ima si amadi pabungi thawai ase yamna war ai bu ithanga thambiram ima hoi dadabu puraga hanbikro lalaiba yeri ma da onchin duna hairei yeri ma nangna hairaga aina yagani khanbra oining boishan aina lepliba khongpham sa punchi da handokla ai gi ma pabung na ai bu machana te haiduna inthopira basu ai waro bu tawkhara adubu khudong thiba sidagi ai kaidung da nangbu hundoklam la adumna nangna pukchel kan bi oiganu ya ima pabung da seng hayo ima hoina sauri basa nangi wa haina ko olo yeri ma tap na haire dada ai isagi khudong chaba yengtuna thabak tobi man khigani ye ai ai aseng bada ima hoi ki mafam da haijege leinariba misunderstanding asi leitanaba adubu dada na hana wasakpiyo ima hoi da aina wafam asi hairaba matungda ima pabungo loinana dada soidan hankhigani haina lalaiba saun haire ai ngamloi yeri ma sukam ai dada na ngambiroi hairabanina ai shu hairaro ima hoi da ai kokse puba ngamjare tasingna aibu asaba sigi mathakta asaba ama hapiraga no dada tampha nongdremba phamlam badu phuk awgali aduga haire lalaiba chasira kari mangai ribage ipani yeri mabu magi thamoi dagi asengbo ama khakta ningbagi nama gaigana khon khara kalaga yingbani adubu mahaki apangba thamoi sina ahal khoigi asengba se uba ngamtre nate akoina mahakpu sauribadi yumsida khongul taraklamgadane taraklamla yeng madamso numidangi pungma pantagadare chasi lalaiba handak mapabungi wadu tabada yeri mada warauna hairei hangadaba nangna hantre haijagadaba nangna haijatre nangde makpu yam kale
Yerima, aigi ima pabungna pamlibase nangi wafam amakhaktang oiramle. Maduna hakna pakhum chengna pibasu ngamjadre. Tasengna ayoina aigi ima pabunggi mamangda ikaire. Nangboina nuksibase khara henkraba male. Nangi yumda nilaklibase. Haujikti nangi wataraga aidi si salaurage. Lalaiba khara saurak tawkri mayamda tingak lalaiba romda yengnarai. Ima, Babong, amta tapthabiyo. Amuk taphamdabiko. Tasengna ai thamoy sengna haijare. Pumnamakse aina dadabu nungsirubai mahakpu suyeningdabadagine. Yengbiyo Babong hoisu soidana tabiramlagane. Ichemsi hireima mabu hatkiba aibu garina thomdatuna angaubi ohenkiba Robert ngasidi polistagi nanthokduna mirot oikre. Aigi imungsina asuk yawna sontharakliba awana nanghanba mahak thakine. Aduna aina Robert po ikhutmaksina hatuna laman khumba haibase aigi wasakne. Aduna lakaduriba lanjaw oisida aina dala leibabu yahoningde. Dada sai aigi haktakta kayarakno sokriba ado madu yairimana amuk hanna thokanba pamdabagine aina dadadagi lakthokjaribase ima. Tamphat tapna hairei wadu ngasaina nangna sumna ikhoida gyan tahalabadi ima hoi Pabung hoina nangbu saugadra. Nabi macha ima ga Pabung ga laklibase nangbu nuksibagini. Aikhoi su khangi nakhoi ani yam nuksinai haiba. Adubu noi ani gi marakta thokliba cheyetnaba adudi aikhoina khangdabana thawoina khangdokke haiduna tawbane aina. Sese karisu warurano nangidama aikhoi leribasidi oiningba miyoi oisano. Nangi masemadi Pabung busoidana aikhoina kangane. Haujikti mayamdo gyan tana phaminaduna wari watai sarai. Nongdrimba phat harai. Adudi haujik luribase moina tharakba address dunine. Angangsa phare phare ngairasi karisu khanganu. Ai itawno kulchando asingba mini karisu thoidokba tawroi aina thajai. Ngai hak leiraga Yerimagi phone-duda message ama lai. Chomme lakliba message tu mama si amade mapabung phakiba miyesingduna tharakpa address ni. Mayam maphamdu khanglabada khudakta sem sarai. Nongdremba sat harai. Adude moina khudak asida nungdang asida lao haribase paisa si launaraga wayam thoknaraktanaba oibatai. Adu oirade lalaiba nangi ibungosiga paisa du thidolaga Yerimaga noi ahum mang tharo. Aina ngang kharaga police kaloina tungda inaraklage. Mapabunggi wadu mayam su hoi haiduna loyanari. Adubu ikhang khangawdana mapandagi sumanglomdagi mi makaurakba mayam pumnamaktutai. Ichemse mai puthoro